ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯕꯨ ꯄꯣꯛꯄ ꯆꯍꯤ 2 ꯐꯥꯔꯛꯄꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯆꯥꯎꯕꯤ ꯑꯁꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯕꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯆꯍꯤ 1.5ꯇ ꯉꯥꯏꯔꯤꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯨ ꯆꯥꯎꯕꯤꯒꯤ ꯆꯦꯜꯂꯛꯄ ꯃꯆꯥ ꯑꯗꯨꯕꯨ ꯃꯆꯥ ꯁꯛꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤ ꯑꯁꯤ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯨ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯉꯥꯛꯅꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯔꯜ ꯄꯨꯝꯕꯒꯤ ꯃꯄꯨ ꯆꯥꯎꯕꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯣꯝꯊꯤꯟꯕꯨ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯇꯣꯝꯊꯤꯟꯗꯤ ꯃꯃꯥꯇꯣꯟꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯀꯤ ꯇꯣꯝꯊꯤꯟꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯤꯅ "ꯍꯥꯏ ꯇꯣꯝꯊꯤꯟ, ꯇꯣꯝꯊꯤꯟ! ꯍꯥꯏ ꯃꯤꯅꯥꯏ ꯃꯆꯥ, ꯇꯥꯗ꯭ꯔꯣ ꯅꯪ ꯅꯅꯥꯗꯣ? ꯍꯥ?" ꯇꯣꯝꯊꯤꯟ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯇꯥꯔꯤ ꯏꯃꯥꯇꯣꯟ." "ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ?" "ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ ꯒꯥꯏꯗꯅ? ꯍꯦ, ꯅꯪ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ? ꯍꯥ? ꯆꯠꯂꯣ, ꯍꯧꯒꯠꯂꯣ! ꯁꯟ ꯁꯪꯒꯣꯝꯗꯣ ꯁꯨꯝꯂꯨꯆꯣ! ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ?" "ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯏꯪꯂꯤ ꯇꯧꯕꯁꯤꯗ ꯅꯨꯡꯉꯥꯏꯗꯅ ꯇꯨꯝꯊꯍꯧꯔꯤ ꯏꯃꯥꯇꯣꯟ." "ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ! ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯨꯆꯣ! ꯍꯥꯏ ꯑꯗꯨꯒꯅꯦ, ꯅꯪꯅ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯣꯏꯔꯀꯥꯟꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯨꯆꯣ." ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯁꯨ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯕ ꯇꯨꯡꯗ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯇꯨꯡꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯅꯥꯎ ꯌꯨꯍꯦꯟꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯤꯗꯣꯛꯂꯝꯂꯒ ꯅꯤꯡꯊꯤꯖꯅ ꯀꯨꯞꯁꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥ ꯌꯨꯍꯦꯟꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ! ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ, ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯨ ꯂꯥꯛꯑꯣꯅꯦ." "ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯆꯠꯂꯣ ꯑꯝꯇ! ꯃꯤꯅ ꯇꯨꯝꯃꯤꯉꯩꯗ ꯌꯥꯝ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ. ꯊꯣꯛꯈ꯭ꯔꯣꯆꯣ ꯑꯩ ꯀꯥꯗꯩ. ꯀꯩꯅꯣ ꯈꯪꯗꯦ, ꯅꯊꯧ ꯌꯥꯝ ꯂꯩꯇꯕ ꯃꯤ ꯃꯥꯜꯂꯤ." ꯍꯣꯏ, ꯏꯃꯥ ꯊꯣꯛꯑꯦ. ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯁꯤꯗ ꯃꯃꯥ ꯑꯩꯅ ꯍꯧꯗꯣꯛꯄꯒꯤ ꯁꯥꯎꯔꯤ ꯃꯥꯜꯂꯤꯅꯦ. ꯀꯥꯟꯅꯗꯦ. ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯦ. ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯤ ꯋꯥ ꯉꯥꯡꯅꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯑꯗꯣ ꯂꯩꯀꯥꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯣꯝꯊꯤꯟ ꯃꯊꯟꯇꯅ ꯂꯧ ꯑꯗꯨ ꯈꯥꯎꯔꯤ꯫ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯧ ꯅꯍꯥ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ "ꯌꯦꯡꯉꯨꯅꯦ, ꯇꯣꯝꯊꯤꯟꯁꯦ ꯃꯊꯟꯇꯅ ꯂꯧ ꯈꯥꯎꯔꯤꯁꯦ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯅꯠꯇꯦ ꯑꯁꯤꯕꯨ ꯃꯣꯏꯒꯤ ꯃꯃꯥꯇꯣꯟꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩꯕꯗꯨꯕꯨ ꯃꯣꯏꯕꯨ ꯌꯥꯎꯕꯤꯕ ꯌꯥꯗꯕꯖꯥꯠꯂꯣ? ꯃꯣꯏꯅ ꯌꯥꯎꯕ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯃꯤ ꯀꯣꯛ ꯅꯦꯛꯀꯦꯗꯤ ꯁꯦꯜꯁꯨ ꯗꯃꯥꯗ ꯄꯥꯏꯔꯤꯕ." ꯑꯇꯣꯞꯄ ꯃꯧ ꯑꯗꯨꯅ "ꯍꯣ ꯊꯑꯣꯏꯅ ꯇꯣꯝꯊꯤꯟꯗ ꯇꯧꯍꯜꯂꯤꯕꯅꯦ. ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯣꯏ ꯃꯃꯥꯇꯣꯟꯗꯣ. ꯃꯥꯒꯤ ꯆꯦꯜꯂꯛꯄ ꯃꯆꯥꯗꯨꯅ ꯅꯤꯡꯊꯧꯗꯧꯅ ꯊꯝꯃꯤ. ꯑꯗꯨꯒꯅꯦ, ꯇꯣꯝꯊꯤꯟꯕꯨꯅ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ. ꯌꯨꯝꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨꯁꯨ ꯇꯣꯝꯊꯤꯟꯅ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯕꯅꯤ. ꯌꯥꯝ ꯑꯣꯠꯄꯤ ꯍꯥꯏꯕꯅꯤ ꯇꯣꯝꯊꯤꯟꯁꯦ. ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯂꯗꯅ ꯃꯣꯏꯒꯤ ꯃꯃꯥꯇꯣꯟꯗꯣ ꯃꯥꯒꯤ ꯃꯐꯤ ꯐꯅꯦꯛ ꯐꯥꯎꯕ ꯄꯥꯈꯪꯁꯤꯗ ꯁꯨꯍꯜꯂꯤ ꯍꯥꯏꯗ." ꯇꯧꯔꯝꯅꯤ ꯃꯗꯨꯒꯤ ꯂꯥꯏꯍꯣꯔꯤꯗꯣ. ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯔꯤꯗꯨꯁꯨꯅꯦ, ꯃꯅꯦꯝꯄꯣꯛꯇꯨꯗ ꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯜꯂꯨꯏ. ꯑꯗꯨꯗꯒꯤ ꯃꯋꯥꯅ ꯐꯨꯔꯒ ꯇꯥꯜꯂꯛꯄꯗꯒꯤ ꯈꯥꯏꯅꯔꯤꯅꯦ ꯍꯥꯏꯕꯅꯤ." ꯑꯁ, ꯇꯣꯝꯊꯤꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ. ꯃꯥꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨꯁꯨ ꯈꯔ ꯐꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯔꯝꯒꯦꯗꯤ. ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯤꯖꯤꯜꯂꯝꯗꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯋꯥꯍꯧꯔꯦ. ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯊꯕꯥꯒ ꯎꯅꯔꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟꯈꯩꯗꯤ ꯑꯩꯒ ꯎꯅꯕ ꯑꯝꯇ ꯂꯥꯛꯄꯤꯗ꯭ꯔꯗꯦ?" "ꯑꯩꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯒꯤꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ. ꯑꯩꯅ ꯅꯉꯣꯟꯗ ꯅꯝꯗꯅ ꯆꯦꯟꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯅꯦ ꯊꯨꯡꯅꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ." "ꯑꯁ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ. ꯅꯪꯁꯨ ꯅꯪꯉꯔꯣꯏ ꯃꯇꯥꯎ." ꯈꯪꯗꯦ. ꯉꯁꯤꯃꯛ ꯆꯦꯜꯂꯗꯕꯅꯤ. ꯑꯩ ꯅꯪꯅ ꯆꯦꯟꯁꯤ ꯍꯥꯏꯔꯛꯄ ꯉꯥꯏ ꯂꯩꯔꯗꯤꯅꯦ ꯈꯨꯃꯨ ꯊꯣꯛꯄꯅ ꯍꯥꯜꯂꯅꯤ." ꯑꯁꯨꯝꯅ ꯊꯕꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯊꯤꯟꯗ ꯅꯝꯗꯅ ꯆꯦꯜꯂꯝꯃꯤ꯫ ꯆꯥꯎꯕꯤꯗꯤ ꯇꯣꯝꯊꯤꯟꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯃꯔꯝꯗꯤ
ꯃꯍꯥꯛꯅ ꯇꯣꯝꯊꯤꯟꯒꯤ ꯅꯨꯄꯤꯗꯤ ꯑꯄꯪꯕꯤ ꯃꯤꯉꯝꯗꯕꯤ ꯃꯥꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯒꯗꯕꯤ ꯑꯃ ꯊꯤꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯆꯦꯜꯂꯛꯂꯤꯕꯤ ꯊꯕꯥ ꯑꯁꯤꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯊꯕꯥꯕꯨ ꯄꯥꯝꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯕꯥ ꯂꯨꯍꯣꯡꯂꯝꯃꯤ ꯊꯕꯥ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯊꯕꯥ ꯂꯥꯛꯄꯗꯒꯤ ꯇꯣꯝꯊꯤꯟꯁꯨ ꯍꯥꯟꯅ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯔꯝꯕ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯊꯕꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯄꯤ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯃꯥꯏꯔꯦꯟ ꯊꯣꯡꯉꯤ ꯏꯃꯥ ꯀꯔꯤ ꯃꯥꯏꯔꯦꯟ ꯊꯣꯡꯉꯤꯕ ꯍꯥꯏ ꯑꯩ ꯃꯥꯏꯔꯦꯟ ꯆꯥꯅꯤꯡꯗꯦ ꯍꯧꯖꯤꯛꯃꯛ ꯆꯒꯦꯝ ꯄꯣꯝꯃꯨ ꯑꯩ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤ ꯑꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯊꯕꯥ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯉꯁꯥꯏꯗꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯏꯔꯦꯟ ꯊꯣꯡꯉꯨ ꯍꯥꯏꯔꯝꯃꯤꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯃꯈꯅꯥꯎꯁꯤꯗꯅꯦ ꯊꯥꯡꯁꯦ ꯊꯤꯟꯖꯤꯜꯂꯒ ꯒꯣꯔꯣ ꯒꯣꯔꯣ ꯍꯦꯛ ꯎꯈꯥꯏꯔꯐꯥꯎ ꯄꯦꯔꯣꯏꯗꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯑꯗꯣ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯒꯦꯝ ꯄꯣꯝꯅꯕ ꯃꯌꯥꯟ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯗ ꯇꯣꯝꯊꯤꯟꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯍꯩꯃꯥ ꯃꯣꯏꯇꯥ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯀꯔꯤ ꯐꯤꯅꯣ ꯁꯨꯔꯤꯗꯨꯕꯣ ꯊꯝꯃꯣ ꯑꯩ ꯁꯨꯒꯦ ꯑꯩꯈꯣꯏ ꯌꯨꯍꯦꯟꯒꯤ ꯐꯤꯔꯣꯜꯅꯤꯗ ꯃꯥꯅ ꯑꯃꯨꯛꯇ ꯁꯨꯕꯤꯌꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯨꯕꯤꯔꯝꯕꯅꯤ ꯀꯩꯅꯣ ꯃꯣꯏꯇꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯄꯤꯕꯥ ꯑꯍꯟꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯑꯉꯥꯡꯅ ꯐꯤꯁꯨ ꯍꯥꯏꯔꯒ ꯁꯨꯔꯕꯗꯤ ꯅꯪꯕꯨ ꯃꯤꯅ ꯎꯁꯤꯠꯈꯤꯗ꯭ꯔꯣ ꯅꯨꯄꯥꯒꯤ ꯊꯕꯛ ꯅꯨꯄꯤꯒꯤ ꯊꯕꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯊꯪꯗꯗꯤ ꯑꯉꯥꯡꯅ ꯄꯥꯈꯣꯟ ꯁꯤꯕꯗ ꯌꯥꯕꯤꯒꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯁꯨꯒꯦ ꯆꯥꯎꯕꯤ ꯊꯕꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯤꯕꯨ ꯃꯌꯥꯝꯕꯅ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯧ ꯅꯪꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯣꯏꯇꯥꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯄꯤꯕꯥ ꯑꯍꯟꯅꯦ ꯌꯨꯍꯦꯟꯕꯅ ꯐꯤ ꯁꯨꯒꯗꯧꯕ ꯂꯩꯔꯕꯁꯨ ꯃꯇꯩꯃ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯑꯩꯅ ꯁꯨꯔꯣꯏꯗꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯁꯨꯔꯤꯕꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯁꯨꯍꯟꯅꯤꯡꯕ ꯃꯤꯗ ꯁꯨꯍꯟꯖꯁꯅꯤ ꯑꯗ ꯅꯪꯅ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯦ ꯌꯨꯝꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯌꯨꯍꯦꯟꯕꯅ ꯄꯥꯈꯣꯟ ꯁꯤꯠꯅꯤꯡꯕ ꯃꯤꯗ ꯁꯤꯕꯗꯅꯦ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯏꯃꯥꯅ ꯃꯣꯏꯇꯥꯁꯦ ꯏꯃꯥꯒꯤ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯂꯩꯗꯅ ꯈꯜꯂꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯍꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯌꯥꯝ ꯈꯨꯝꯂꯤꯁꯦ ꯍꯥ ꯍꯥꯏꯇꯣꯝꯊꯤꯟ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯃꯆꯤꯟ ꯈꯨꯝꯂꯤꯕꯁꯤ ꯅꯪꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥ ꯏꯃꯥꯗꯣ ꯁꯥꯎꯕꯤꯒꯅꯨ ꯊꯕꯥ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯏꯃꯥꯗ ꯆꯤꯟ ꯈꯨꯝꯒꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯏꯃꯥꯗ ꯆꯤꯟ ꯈꯨꯝꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯆꯠꯂꯣ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧ ꯇꯧꯔꯣ ꯃꯣꯏꯇꯥ ꯅꯪ ꯄꯪꯃꯜꯂꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯨꯅꯅꯤ ꯃꯤꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯨꯃꯤꯠꯀꯥꯡ ꯑꯣꯏꯅ ꯎꯕꯤꯔꯤꯗꯣ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕꯅ ꯁꯨꯔꯝꯕ ꯌꯨꯍꯦꯟꯕꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯁꯨꯗꯣꯛꯂꯝꯃꯤ ꯆꯥꯎꯕꯤ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯖꯩ ꯃꯁꯤ ꯃꯧꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯤ ꯍꯦꯔꯥ ꯅꯪꯅꯒ ꯑꯩꯉꯣꯟꯗ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯣꯏ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯆꯥꯎꯕꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯑꯁꯤ ꯈꯟꯅ ꯆꯥꯎꯕꯤ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯊꯕꯥꯗ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥꯅ ꯁꯥꯎꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯗꯨ ꯌꯥꯝꯅ ꯁꯨꯛꯇꯣꯛꯂꯒ ꯆꯪꯂꯛꯂꯤꯗꯨꯅ ꯑꯁꯤꯒꯤ ꯃꯧꯁꯦ ꯃꯁꯦ ꯑꯩꯉꯣꯟꯗꯒ ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯃꯤ ꯌꯨꯍꯦꯟꯕ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯔꯥ ꯄꯦꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯎꯁꯤꯠꯇꯕ ꯌꯥꯄꯣꯟꯇꯦ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏ ꯇꯨꯃꯤꯟꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯃꯤꯅ ꯇꯥꯈꯤꯅꯤ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯒꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯥꯅ ꯁꯨꯝ ꯏꯃꯨꯡ ꯑꯁꯤꯗ ꯑꯍꯩ ꯑꯄꯥ ꯁꯥꯔꯛꯂꯕꯗꯤꯅꯦ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯑꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦ ꯃꯁꯤꯃꯗꯤ ꯑꯩꯕꯨ ꯌꯥꯝ ꯅꯤꯡꯖꯕꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨ ꯐꯔꯦ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯀꯩꯗꯧꯅꯕ ꯁꯦꯜꯅꯣ ꯅꯪꯕꯣ ꯅꯪ ꯍꯟꯗꯛꯇꯤ ꯌꯨꯒ ꯌꯥꯝ ꯊꯛꯑꯦꯅꯦ ꯍꯥ ꯃꯗꯨ ꯇꯧꯅꯨꯀꯣ ꯊꯛꯑꯁꯨ ꯉꯥꯎꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯎ ꯇꯣꯏꯅ ꯇꯣꯏꯅ ꯌꯨ ꯊꯛꯄꯗꯣ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯍꯣꯏꯕ ꯏꯃꯥ ꯁꯦꯜꯗꯨꯗ ꯁꯠꯄꯤꯔꯣ ꯑꯩ ꯏꯇꯥꯎꯁꯤꯡꯅ ꯉꯥꯏꯔꯝꯂꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯅ ꯃꯣꯏꯇꯥ ꯀꯔꯤ ꯈꯨꯟꯗꯅꯣ ꯊꯕꯛ ꯆꯠꯄꯤꯗꯣꯏꯕꯣ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯕ ꯆꯤꯡꯖꯤꯟ ꯈꯨꯟꯗꯅꯤ ꯑꯗꯨ ꯀꯔꯤ ꯊꯕꯛꯅꯣ ꯆꯠꯇꯣꯏꯕꯣ ꯅꯍꯥꯟꯅꯁꯨ ꯍꯥꯏꯗꯦ ꯑꯩꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯇꯥ ꯊꯦꯕꯣꯅ ꯍꯥꯏꯔꯛꯄꯅꯤ ꯃꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡ ꯑꯃ ꯅꯧꯅ ꯁꯥꯒꯗꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨ ꯏꯃꯥꯅ ꯉꯥꯡꯕꯗ ꯅꯆꯤꯟ ꯈꯨꯝꯒꯅꯨꯀꯣ ꯍꯣꯏ ꯃꯣꯏꯇꯥꯁꯨ ꯐꯖꯅ ꯆꯠꯄꯤꯔꯣ
ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯐꯤꯁꯥ ꯀꯣꯟꯗ ꯀꯥꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯣꯏꯒꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯍꯩꯃꯥ ꯏꯃꯥꯕꯣꯛ ꯀꯩ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯆꯦꯡꯒ ꯂꯩꯖꯕ꯭ꯔꯣ ꯏꯃꯥꯕꯣꯛ ꯃꯦꯔꯨꯛ ꯑꯅꯤꯈꯛꯇ ꯂꯧꯒꯦ ꯍꯣꯔꯦꯟ ꯆꯦꯡ ꯋꯥꯜꯂꯨꯔꯒ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯂꯩꯌꯦ ꯏꯃꯥꯕꯣꯛ ꯑꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯕ ꯀꯣꯝꯄꯥꯛ ꯑꯃꯗ ꯆꯦꯡ ꯑꯗꯨ ꯍꯥꯞꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥꯕꯣꯛ ꯁꯦ ꯑꯩꯅ ꯃꯦꯔꯨꯛ 5 ꯑꯣꯟꯁꯤꯜꯂꯛꯂꯕꯅꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯏꯃꯥꯕꯣꯛꯅꯅꯦ ꯆꯦꯡ ꯋꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯌꯥꯔꯤ ꯏꯃꯥꯕꯣꯛ ꯁꯤꯡꯂꯛꯇ꯭ꯔꯁꯨ ꯑꯗꯣ ꯀꯩꯅꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯇ ꯆꯦꯡ ꯍꯪꯂꯤꯁꯤꯕꯣ ꯊꯣꯡꯗ꯭ꯔꯤ ꯅꯣꯏ ꯕꯥꯁꯤꯅ ꯆꯦꯡꯗꯣ ꯋꯥꯜꯂꯛꯀꯅꯤꯅ ꯉꯥꯏꯔꯒ ꯃꯤꯅ ꯈꯨꯠꯁꯨꯃꯟ ꯄꯤꯔꯛꯇꯗꯅ ꯆꯦꯡꯗꯣ ꯋꯥꯜꯂꯛꯇ꯭ꯔꯕ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯆꯥꯎꯕꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯩꯔꯛꯂꯝꯃꯤ ꯍꯥꯏ ꯀꯗꯥꯏꯅ ꯄꯤꯔꯛꯑꯣ ꯅꯪꯅ ꯄꯤꯔꯤꯕ ꯀꯣꯝꯄꯥꯛꯇꯣ ꯄꯤꯔꯛꯑꯣ ꯁꯤꯗ ꯅꯪꯅ ꯆꯦꯡ ꯂꯧꯈ꯭ꯔꯒ ꯁꯤꯡꯂꯛꯀꯦ ꯍꯥꯏꯔꯒ ꯁꯤꯡꯂꯛꯇ꯭ꯔꯤꯗꯣ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯆꯦꯡꯒ ꯑꯃꯇ ꯄꯤꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯀꯣꯝꯄꯥꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯥꯅ ꯄꯥꯏꯁꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯀꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯆꯥꯎꯕꯤ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯆꯩꯔꯛꯂꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯁꯦ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯎꯠꯂꯛꯄ ꯆꯦꯡꯂꯣ ꯅꯪꯅ ꯄꯤꯗꯣꯏ ꯇꯧꯔꯤꯗꯣ ꯀꯩꯅꯣꯗ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯜꯂꯛꯀꯅꯨ ꯃꯤꯁꯨ ꯂꯩꯇꯕꯒꯤ ꯏꯀꯥꯏ ꯍꯪꯕ ꯂꯥꯛꯆꯔꯤꯅꯦ ꯁꯤꯗꯕꯨ ꯄꯤꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯤꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯇꯧꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯌꯥꯝ ꯀꯥꯏ ꯁꯦ ꯃꯣꯏꯗ ꯄꯤꯗꯣꯏ ꯁꯔꯨꯛꯅꯦ ꯈꯣꯡꯕꯥꯟꯗ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯒꯦ ꯑꯣꯟꯊꯣꯛꯄ ꯄꯨꯛꯆꯦꯜꯅꯤ ꯏꯃꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯍꯦ ꯅꯪ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯁꯥꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯪ ꯌꯨꯝ ꯑꯁꯤꯒꯤ ꯀꯩ ꯑꯣꯏꯗꯅ ꯅꯪꯅ ꯃꯄꯨ ꯁꯥꯔꯤꯅꯣ ꯊꯕꯥ ꯃꯥꯒꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯃꯥ ꯌꯥꯝꯅꯗꯤ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯃꯅꯦꯝꯒ ꯆꯤꯟꯗꯥ ꯄꯥꯎꯇꯥꯅꯗꯨꯅ ꯈꯠꯅꯒꯅꯨ ꯍꯥꯏꯔꯝꯕ ꯑꯗꯨꯅ ꯃꯥ ꯃꯊꯟꯇ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯖꯔꯝꯃꯤ ꯆꯥꯎꯕꯤ ꯑꯗꯨꯁꯨ ꯃꯃꯧ ꯅꯨꯄꯤꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯈꯤꯔꯝꯃꯤ ꯃꯅꯦꯝꯅ ꯆꯠꯈ꯭ꯔꯕꯗ ꯊꯕꯥ ꯑꯗꯨ ꯆꯦꯡ ꯈꯔ ꯃꯃꯥꯕꯣꯛ ꯍꯣꯏꯗ ꯊꯤꯜꯂꯛꯂꯝꯃꯤ ꯏꯃꯥꯕꯣꯛ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯕꯗ ꯁꯥꯎꯔꯨꯅꯨꯀꯣ ꯃꯥꯗꯤ ꯉꯥꯡꯉꯣꯏ ꯀꯌꯥ ꯈꯪꯗꯕꯅꯤ ꯑꯗꯣ ꯁꯦ ꯆꯦꯡꯁꯤ ꯂꯧꯍꯧꯔꯣ ꯑꯗꯨꯒ ꯀꯣꯝꯄꯥꯛꯁꯦ ꯑꯩ ꯑꯃꯨꯛ ꯄꯨꯈ꯭ꯔꯒꯦ ꯌꯥꯔꯦꯗ ꯆꯦꯡꯁꯤ ꯂꯧꯔꯔꯣꯏꯒꯦ ꯅꯪ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯣ ꯌꯥꯗꯦ ꯂꯧꯗꯕ ꯌꯥꯔꯣꯏ ꯏꯃꯥꯕꯣꯛꯅ ꯆꯦꯡꯁꯤ ꯂꯧꯗ꯭ꯔꯕꯗꯤ ꯅꯆꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣই ꯑꯁꯤ ꯍꯥꯏꯅ ꯅꯝꯗꯅ ꯊꯕꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯆꯦꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯌꯨꯍꯦꯟꯕ ꯑꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯁꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯅꯄꯥꯗ ꯄꯤꯖꯔꯨꯆꯣ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯇꯝꯅ ꯂꯪꯁꯤꯜꯂꯤ ꯆꯥꯎꯕꯤ ꯃꯆꯥꯅ ꯇꯧꯔꯤꯗꯣ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯂꯝꯃꯤ ꯍꯥꯏ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅ ꯏꯆꯥꯁꯤ ꯆꯥꯛ ꯆꯥꯍꯟꯗ꯭ꯔꯦꯅꯦꯁꯦ ꯏꯃꯥꯒꯤ ꯌꯨꯍꯦꯟꯕ ꯏꯃꯥꯅꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗ ꯍꯦꯟꯖꯥꯡ ꯑꯃ ꯊꯣꯡꯍꯜꯂꯛꯀꯦ ꯏꯆꯥꯕꯨ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯅꯤꯡꯒꯦ ꯆꯥꯅꯤꯡꯗꯦ ꯑꯩ ꯀꯩꯝꯇ ꯁꯤꯕꯨ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯀꯥꯡꯁꯣꯏꯕꯨ ꯍꯦꯟꯖꯥꯡꯂꯣ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯧꯅꯦ ꯅꯪꯅ ꯑꯩ ꯆꯥꯛ ꯄꯤꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯆꯥꯛ ꯄꯤꯖꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯊꯤꯟꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯂꯤꯕ ꯑꯗꯨ ꯂꯪꯒꯥꯏꯔꯝꯃꯤ ꯊꯕꯥ ꯁꯥꯎꯅ ꯌꯨꯍꯦꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯪ ꯇꯥꯆꯧꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯩꯗꯣꯛꯂꯤꯗꯦ ꯅꯪꯅ ꯍꯦꯟꯖꯥꯡ ꯍꯥꯎꯇꯕ ꯊꯣꯡꯖꯤꯟꯗꯅ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯃꯄꯨ ꯑꯣꯏꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯤꯅꯥꯏꯅꯁꯨ ꯆꯥꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯅꯤ ꯉꯥ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯐꯖꯅ ꯉꯥꯡ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯣꯏꯅ ꯃꯤꯅꯥꯏ ꯍꯥꯏꯔꯤꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕꯅ ꯐꯩ ꯊꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯌꯨꯝꯁꯤꯒꯤ ꯃꯄꯨꯗꯤ ꯑꯩꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕꯗꯅꯦ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯃꯇꯤꯛ ꯅꯠꯇꯦ ꯀꯩꯅꯣ ꯏꯃꯥꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯣꯔꯦꯟ ꯅꯆꯥꯗꯨꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯍꯜꯂꯛꯄꯗ ꯆꯥꯛ ꯑꯁꯤ ꯍꯩꯗꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯆꯥꯗꯧꯔꯤꯒꯦ ꯀꯅꯥꯒꯤ ꯅꯆꯥ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯆꯥ ꯍꯥꯏꯔꯤꯗꯨꯕꯣ ꯃꯥꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯈꯪꯉꯕ ꯑꯗꯨꯒꯅꯦ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯏꯆꯥ ꯌꯨꯍꯦꯟꯕꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯅꯪꯅ ꯊꯣꯡꯒꯠꯂꯨ
ꯑꯗꯨꯛꯅꯕꯨ ꯐꯠꯇꯕ ꯅꯆꯥ ꯃꯤꯆꯥ ꯈꯥꯏꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯅꯆꯥꯁꯦ ꯆꯩꯕꯒꯤ ꯃꯍꯨꯠ ꯐꯠꯇꯕ ꯅꯆꯥꯁꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯌꯨꯍꯦꯟꯕ ꯑꯗꯣ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ, ꯃꯁꯤ ꯐꯨꯖꯤꯜꯂꯒꯦ ꯃꯁꯤ꯫ ꯐꯨꯖꯤꯜꯂꯨ, ꯃꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯨ, ꯐꯨꯖꯤꯜꯂꯨ ꯏꯕꯨꯡꯉꯣ꯫ ꯌꯨꯍꯦꯟꯕ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯍꯦꯛ ꯊꯥꯒꯦ ꯇꯧꯕꯒ ꯊꯕꯥꯅ ꯌꯨꯍꯦꯟꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯂꯩꯊꯦꯛꯂꯒ ꯐꯨꯊꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯔꯦ, ꯏꯇꯩꯃ ꯅꯅꯥꯎꯒꯤ ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣ, ꯑꯁ ꯑꯩ ꯌꯥꯝ ꯅꯥꯔꯦ, ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ꯫ ꯈꯪꯕ꯭ꯔꯥ? ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ, ꯃꯊꯛ ꯊꯣꯡꯕ ꯑꯍꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯅ ꯌꯨꯍꯦꯟꯕꯗ ꯐꯨꯔꯝꯃꯤ꯫ ꯍꯩꯇꯧ ꯉꯝꯕꯤ, ꯏꯆꯥꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛꯂꯤꯗꯨ ꯊꯥꯗꯧꯅꯦꯍꯦ꯫ ꯍꯦꯔꯥ, ꯃꯤ ꯎꯁꯤꯠꯇꯕ, ꯃꯃꯥ ꯑꯩꯒꯤ ꯃꯥꯡꯗ ꯏꯆꯥꯒ ꯐꯨꯔꯗꯅ ꯅꯪ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯆꯣꯡꯁꯤꯟꯗꯨꯅ ꯊꯕꯥꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯗꯠꯂꯝꯃꯤ꯫ ꯌꯨꯍꯦꯟꯕꯗꯤ ꯃꯇꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯥꯏ, ꯁꯝꯁꯤ ꯊꯥꯗꯣꯛꯎꯅꯦ, ꯃꯁꯤꯒꯤ ꯃꯧꯁꯤ ꯃꯁꯤ ꯌꯥꯝ ꯐꯥꯎꯏꯅꯦ ꯃꯁꯦ꯫ ꯍꯌꯦꯡ ꯆꯥꯕꯤ, ꯁꯝꯁꯤ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ, ꯑꯩ ꯅꯥꯕꯅ ꯁꯤꯔꯦꯅꯦ꯫ ꯊꯥꯗꯣꯛꯑꯣꯏ, ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ, ꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ? ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯝꯊꯤꯜ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯕꯨ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯍꯥ? ꯃꯣꯏꯇꯥ, ꯃꯈꯣꯏꯅ꯫ ꯇꯥꯅꯤꯡꯗꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ, ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯣ꯫ ꯊꯕꯥ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯃꯥꯇꯣꯟ, ꯁꯣꯛꯄ꯭ꯔꯣ? ꯍꯥꯏ, ꯇꯥꯅꯤꯡꯗꯦ ꯍꯪꯉꯛꯀꯅꯨ, ꯅꯇꯨꯁꯤ ꯋꯥꯔꯛꯎ, ꯃꯥꯅꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ꯫ ꯏꯃꯥꯇꯣꯟ, ꯋꯥꯔꯧꯕꯤꯒꯅꯨ, ꯅꯆꯥ ꯅꯃꯧꯕꯨ ꯋꯥꯔꯛꯆꯒꯦ꯫ ꯆꯤꯟꯗ ꯈꯛ ꯋꯥꯔꯛꯀꯦ ꯍꯥꯏꯕꯗꯨꯅꯗꯤꯅꯦ ꯌꯥꯔꯣꯏ꯫ ꯀꯣꯛꯁꯤꯁꯨ ꯍꯥꯏꯒꯠꯄ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯍꯥꯏ, ꯆꯥꯛꯈꯨꯝꯗ ꯆꯥꯏꯔꯤ ꯈꯣꯠꯂꯤꯁꯤ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒꯅꯦ ꯆꯥꯛ ꯊꯣꯡꯉꯨ, ꯌꯨꯍꯦꯟꯗꯣ ꯆꯥꯛ ꯄꯤꯖꯈꯤꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯑꯗꯣ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯩꯅ ꯊꯕꯥꯗ ꯈꯨꯠ ꯊꯥꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ? ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯃꯃꯥ ꯑꯇꯣꯟꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯝꯕꯗꯨ ꯊꯣꯡꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯕꯥ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥ, ꯇꯥꯅꯤꯡꯗꯦ ꯀꯧꯔꯛꯀꯅꯨ꯫ ꯁꯥꯎꯔꯅꯨꯁꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯅ ꯏꯃꯥꯗ ꯃꯁꯝ ꯐꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ꯫ ꯌꯥꯔꯦ ꯃꯣꯏꯇꯥ, ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯔꯛꯂꯅꯨ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯍꯟꯗ ꯈꯨꯠ ꯊꯥꯔꯨꯕ ꯑꯩ ꯂꯥꯜꯂꯦ, ꯏꯁꯥꯅ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯣꯏꯊꯥꯅ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯊꯕꯥꯅ ꯇꯣꯝꯊꯤꯟꯗ ꯇꯝꯂꯝꯃꯤ꯫ ꯊꯕꯥ, ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯑꯃꯗꯤ ꯏꯅꯥꯎ ꯌꯨꯍꯦꯟꯕꯒꯤ ꯂꯤꯆꯠ, ꯑꯗꯨꯕꯨ ꯊꯕꯥ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯅꯗꯤ ꯃꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯄꯣꯛꯄꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯇꯣꯟꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯒꯨꯝꯅ ꯈꯟꯖꯩꯅꯦ ꯊꯕꯥ꯫ ꯏꯅꯥꯎ ꯌꯨꯍꯦꯟꯕꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯔꯦꯝꯈꯥꯒꯤ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯤꯅꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯈꯣꯏꯗ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯕ꯫ ꯅꯪ ꯑꯩꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯒꯨꯝ ꯍꯤꯡꯂꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯗꯨꯔꯣ ꯃꯣꯏꯊꯥꯅ ꯄꯥꯝꯂꯤꯁꯦ? ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯍꯦꯟꯃꯜꯂꯕꯅꯦ꯫ ꯃꯈꯣꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯗꯤ ꯌꯥꯕꯅꯦ꯫ ꯅꯪꯅ ꯅꯨꯄꯥꯁꯨ ꯑꯝ ꯊꯣꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯔꯤꯁꯦ ꯊꯕꯥ, ꯇꯣꯛꯑꯣ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯑꯃꯗꯤ ꯏꯅꯥꯎ ꯌꯨꯍꯦꯟꯕ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ꯫ ꯏꯕꯥꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝꯗꯣ ꯉꯥꯏꯔꯁꯤ꯫ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯗꯤ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯉꯛꯈ꯭ꯔꯦ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ, ꯅꯪꯕꯨ ꯑꯗꯨꯛ ꯊꯤꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯃꯥ ꯑꯁꯤꯕꯨ ꯅꯪꯅ ꯂꯥꯏꯗꯧꯅ ꯂꯥꯠꯇꯨꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤꯅꯦ꯫ ꯍꯣꯏ, ꯅꯨꯡꯁꯤꯌꯨ, ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯦ ꯃꯣꯏꯇꯥꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯕ꯭ꯔꯣ? ꯃꯈꯣꯏꯅ ꯅꯪꯕු ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕ ꯑꯩꯁꯨ ꯃꯈꯣꯏꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯎꯠꯁꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯥꯇꯣꯟꯁꯦ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯑꯗꯣ ꯊꯕꯥ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪ ꯏꯃꯥꯗ ꯅꯆꯤꯟ ꯈꯨꯝꯒꯦ,
ꯏꯃꯥꯗꯣ ꯅꯈꯨꯠ ꯊꯥꯒꯦ ꯈꯟꯒꯅꯨꯀꯣ ꯊꯕꯥ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯍꯣꯏ ꯍꯥꯏꯅꯗꯤ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯃꯥꯃ ꯊꯃꯣꯏꯗꯗꯤ ꯃꯅꯦꯝꯕꯨ ꯑꯃꯨꯛꯇꯪꯗꯤ ꯄꯔꯥ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯅ ꯃꯣꯏꯇꯥ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯣꯔꯦꯟꯗꯤ ꯈꯨꯠꯁꯨꯃꯟ ꯄꯤꯔꯛꯄ ꯌꯥꯏ ꯄꯤꯔꯛꯑꯕꯗꯤ ꯅꯪꯒꯤ ꯀꯔꯤꯅꯣꯃ ꯂꯩꯔꯛꯀꯦ ꯀꯣꯝꯂꯥ ꯑꯣꯏꯅ ꯂꯩꯔꯛꯑꯣ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯈꯨꯠꯁꯨꯃꯟꯗꯣ ꯋꯥꯠꯅ ꯄꯨꯔꯛꯑꯕꯗꯤ ꯅꯃꯥꯇꯣꯟꯅ ꯆꯩꯕꯤꯔꯣꯏꯗ꯭ꯔꯣ ꯆꯩꯔꯣꯏꯗ ꯀꯩꯁꯨꯝꯇ ꯆꯩꯔꯔꯣꯏ ꯁꯣꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯎꯕꯤ ꯊꯕꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯊꯕꯥ ꯊꯕꯥ ꯍꯩ ꯊꯕꯥ ꯀꯔꯤ ꯇꯧꯔꯤꯒꯦ ꯅꯪ ꯀꯥꯗꯨꯗ ꯍꯥ ꯁꯤꯗ ꯂꯥꯎꯅꯦ ꯊꯕꯥ ꯏꯃꯥꯇꯣꯟꯅ ꯀꯧꯔꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯪꯂꯨꯔꯣ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯊꯕꯥ ꯏꯃꯥꯗ ꯅꯆꯤꯟ ꯈꯨꯝꯒꯅꯨꯀꯣ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯍꯣꯏꯕ ꯌꯥꯔꯤꯁꯦ ꯆꯠꯄꯤꯔꯣ ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯀꯔꯤ ꯍꯥꯏꯒꯦ ꯍꯪꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯇꯣꯝꯊꯤꯜ ꯑꯗꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯪꯂꯝꯃꯤ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯇꯨꯝꯅꯕꯒꯤ ꯐꯅꯦꯛ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯐꯧꯔꯝꯗ꯭ꯔꯤꯗꯤ ꯁꯣꯝꯗ ꯃꯣꯏꯗ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯍꯣꯠꯅꯔꯤꯉꯩꯗ ꯀꯥꯎꯔꯨꯔꯦ ꯑꯩ ꯍꯧꯖꯤꯛ ꯊꯥꯗꯣꯛꯂꯒ ꯐꯧꯗꯣꯛꯂꯨꯔꯒꯦ ꯍꯥꯏ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯐꯅꯦꯛ ꯊꯥꯗꯣꯛꯂꯒ ꯐꯧꯕꯒꯅꯦ ꯃꯤꯅꯥꯏ ꯅꯨꯄꯥꯗꯨꯒꯤ ꯆꯥꯛ ꯊꯣꯡꯕꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯍꯥ ꯀꯩꯅꯣꯗ ꯏꯃꯥ ꯏꯄꯨꯔꯣꯏꯕ ꯊꯕꯛ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯕꯅ ꯍꯦꯟꯅ ꯂꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯐꯅꯦꯛꯁꯤꯗꯤ ꯀꯣꯟꯅ ꯊꯥꯗꯣꯛꯂꯒ ꯐꯧꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯐꯅꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯑꯍꯥꯟ ꯑꯀꯣꯟꯒ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕꯣ ꯏ ꯀꯔꯤ ꯑꯁꯤ ꯃꯆꯤꯟꯁꯤ ꯌꯥꯝ ꯈꯨꯝꯃꯤꯅꯦꯍꯦ ꯅꯪ ꯑꯩꯅ ꯑꯃꯨꯛꯇꯪ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯑꯩꯅꯅꯦ ꯐꯨꯔꯕ ꯀꯥꯟꯗꯗ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ ꯅꯪ ꯂꯥꯛꯑꯣ ꯐꯨꯔꯨ ꯂꯥꯛꯑꯣ ꯑꯩꯅ ꯏꯊꯛꯀꯤ ꯑꯍꯟꯅꯤ ꯍꯥꯏꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤda ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ ꯏꯃꯥꯁꯨ ꯅꯃꯧꯅ ꯐꯖꯅ ꯐꯨꯗꯦꯛꯄ ꯇꯥꯔꯦ ꯉꯁꯤꯗꯤ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯆꯥꯎꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯊꯕꯥ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯅ ꯂꯥꯝꯕꯒ ꯊꯕꯥꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯥꯔꯒ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ ꯑꯌꯣ ꯍꯥꯏ ꯊꯥꯗꯣꯛꯎꯅꯦ ꯍꯩ ꯃꯧ ꯑꯐꯥꯎꯕꯤ ꯐꯨꯔꯛꯀꯅꯨ ꯅꯥꯏꯅꯦ ꯀꯔꯤꯒꯤ ꯅꯥꯕ ꯍꯥ ꯈꯥꯡꯉꯣ ꯅꯥꯏ ꯍꯥꯏꯔꯛꯀꯅꯨ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯝ ꯄꯥꯝꯂꯗꯤ ꯈꯠꯅꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯅ ꯃꯅꯦꯝꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯅꯦꯝꯅ ꯑꯩꯕꯨ ꯐꯨꯔꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥ ꯅꯥꯏꯌꯦ ꯅꯃꯧꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯩ ꯑꯐꯥꯎꯕꯤ ꯐꯨꯕꯅ ꯃꯥꯅ ꯑꯩꯕꯨ ꯐꯨꯔꯒ ꯀꯞꯁꯤꯟꯅꯗꯅꯒ ꯇꯧꯏꯅꯦ ꯃꯁꯦ ꯁꯤꯗꯤ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕꯅꯦ ꯏꯅꯦꯝ ꯏꯕꯦꯝꯃ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯑꯩ ꯑꯃꯨꯛ ꯀꯞꯁꯤꯟꯅꯔꯒ ꯂꯥꯎꯔꯒꯦꯀꯣ ꯍꯣ ꯂꯩꯀꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯅꯦꯝꯅ ꯑꯩꯕꯨ ꯍꯥꯠꯇꯧꯔꯦ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯑꯗꯣ ꯃꯁꯝ ꯁꯝꯕꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯅꯗꯨꯅ ꯂꯩꯈꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯆꯥꯎꯕꯤꯕꯨ ꯆꯩꯔꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯃꯅ ꯍꯥꯏ ꯆꯥꯎꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯨꯔꯤꯕ ꯍꯥ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯃꯥ ꯐꯨꯕꯅꯣ ꯃꯥꯅꯅꯦ ꯑꯩ ꯐꯨꯔꯤꯁꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤꯅꯤ ꯃꯌꯥꯝ ꯃꯥꯅ ꯉꯥꯡꯕ ꯊꯥꯖꯕꯤꯔꯨꯅꯨ ꯃꯧ ꯑꯃꯅ ꯍꯥꯏ ꯆꯥꯎꯕꯤ ꯅꯪꯒꯤ ꯅꯒꯨꯟ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯉꯤ ꯅꯪꯒꯤ ꯅꯃꯧꯁꯤꯕꯨ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯍꯥ ꯊꯕꯥ ꯊꯃꯣꯏ ꯃꯅꯨꯡꯗ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯎꯠꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯏꯃꯥꯕꯣꯛꯈꯣꯏ ꯏꯗꯣꯝꯆꯥꯈꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯌꯣ ꯑꯩ ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦ ꯍꯦ ꯉꯁꯤ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤꯁꯦ ꯀꯌꯥꯗ ꯇꯠꯂꯩꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯉꯁꯤꯗ ꯍꯥꯠꯂꯒꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯊꯕꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯊꯕꯥ ꯀꯞꯁꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯃꯨꯛ ꯐꯨꯒꯗꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯧ ꯑꯃꯅ ꯍꯩ ꯆꯥꯎꯕꯤ ꯅꯃꯧꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯅꯪ ꯎꯗꯕ꯭ꯔꯥ ꯍꯥ ꯊꯕꯥꯗꯅꯦ ꯈꯨꯠ ꯍꯦꯛ ꯊꯥꯕꯗ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯁꯨꯛ ꯍꯩꯄꯥ ꯁꯥꯔꯤꯁꯦ ꯍꯥ ꯑꯁꯤꯒꯤ ꯃꯧ ꯑꯐꯥꯎꯕꯤꯁꯤꯅ ꯍꯥꯏꯔꯒ ꯅꯣꯏꯅ ꯊꯥꯖꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯆꯠꯄꯤꯈ꯭ꯔꯣ ꯅꯣꯏ ꯂꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ ꯀꯔꯤ ꯅꯊꯧ ꯂꯩꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯍꯩ ꯑꯁꯤꯡ ꯁꯥꯔꯤꯅꯣ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯁꯤꯗ ꯐꯨꯔꯒ ꯐꯗꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯑꯗꯨ ꯊꯕꯥ ꯇꯝꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ
ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯣꯛꯄ ꯃꯧ ꯑꯃꯅ ꯆꯥꯎꯕꯤꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯊꯕꯥꯗꯤ ꯃꯅꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕ ꯁꯥꯗꯨꯅ ꯀꯞꯂꯤ꯫ ꯆꯥꯎꯕꯤꯗꯤ ꯊꯕꯥꯒꯤ ꯇꯥꯠ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯇꯤꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯊꯕꯥꯛ ꯌꯩꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁ! ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯆꯥꯎꯕꯤ, ꯅꯪꯒꯤ ꯃꯆꯤꯡꯗꯨꯗꯤ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯅꯃꯧ ꯅꯨꯄꯤ ꯐꯨꯕ ꯌꯥꯔꯣꯏ ꯍꯥꯏꯔꯨꯕꯒꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯆꯤꯡꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯧ ꯑꯃꯅ, ꯊꯕꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯏꯗꯣꯝꯆꯥ ꯍꯣꯏꯗꯅꯦ ꯍꯣꯔꯦꯟ ꯇꯣꯝꯊꯤꯜ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯁꯤꯗ ꯂꯩꯔꯕꯗꯤꯅꯦ ꯅꯅꯦꯝ ꯍꯤꯡꯆꯥꯕꯤꯁꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯕꯤꯈ꯭ꯔꯅꯤ꯫ ꯑꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯩ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯌꯥꯝ ꯀꯤꯖꯩ꯫ ꯍꯥꯏ, ꯃꯗꯨꯒꯤ ꯃꯧ ꯑꯐꯥꯎꯕꯤꯗꯣ ꯄꯨꯕ ꯌꯥꯔꯣꯏ꯫ ꯍꯦ ꯇꯥ ꯇꯍꯤꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ? ꯅꯪꯅ ꯑꯩꯕꯨ ꯐꯨꯈꯩ ꯐꯨꯔꯒ ꯃꯤꯌꯥ ꯃꯥꯡꯗꯅ ꯑꯩꯁꯦ ꯐꯠꯇꯕꯤ ꯇꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯊꯧꯗꯤ ꯑꯣꯈꯥꯛ ꯂꯩꯇꯦꯍꯦ꯫ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯃꯗꯨꯒꯤ ꯃꯧ ꯑꯐꯥꯎꯕꯤꯗꯣ ꯄꯨꯈꯤꯕ ꯌꯥꯔꯣꯏ, ꯌꯨꯝ ꯑꯁꯤꯗ ꯊꯅꯝꯃꯨ꯫ ꯃꯧ ꯑꯃꯅ, ꯀꯔꯤꯒꯤ ꯃꯥꯗꯤ ꯄꯨꯕ ꯌꯥꯔꯣꯏꯗꯧꯔꯤꯕ? ꯌꯨꯝ ꯑꯁꯤꯗ ꯊꯅꯝꯃꯒ ꯅꯪꯅ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯐꯨꯅꯤꯡꯉꯒ ꯐꯨꯅꯤ, ꯐꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯊꯧ ꯅꯠꯇꯦ, ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯈꯣꯏꯕꯣ? ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ꯫ ꯅꯌꯨꯝꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯈꯠꯅꯕ ꯈꯥꯝꯗꯣꯛꯂꯤꯅꯦꯅ ꯃꯧ ꯑꯐꯥꯎꯕꯤꯁꯤꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯆꯪꯂꯗꯅ꯫ ꯃꯧ ꯑꯃꯅ, ꯆꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯂꯥꯟꯖꯗꯕꯤ ꯃꯧ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯐꯠꯇꯕꯤ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯣ? ꯀꯔꯤ? ꯐꯠꯇꯕꯤ ꯀꯥꯏꯅ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯣꯏꯅ ꯑꯩꯅ ꯐꯨꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯗꯧꯒꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯆꯥꯎꯕꯤꯕꯨ ꯐꯨꯅꯤꯡ ꯂꯩꯕꯒ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯆꯥꯎꯕꯤꯕꯨ ꯐꯖꯅ ꯐꯨꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯑꯃꯅ ꯊꯕꯥꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯆꯥꯎꯕꯤꯗ ꯊꯤꯅ ꯉꯥꯡꯂꯝꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯤ ꯆꯥꯎꯕꯤ ꯑꯗꯨꯗꯤ ꯃꯗꯣꯝ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯇꯣꯝꯊꯤꯜ ꯑꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯣꯝꯊꯤꯟꯗ ꯇꯝꯂꯝꯃꯤ꯫ ꯏꯗꯣꯝꯆꯥ, ꯍꯧꯖꯤꯛꯁꯨ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯊꯕꯥ ꯂꯩꯍꯧꯔꯤꯕꯣ? ꯂꯩꯍꯧꯔꯤ꯫ ꯂꯥꯛꯑꯣ, ꯅꯪ ꯍꯜꯂꯛꯂꯕꯅꯤꯅ ꯅꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯑꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯑꯁꯨꯝꯅ ꯊꯕꯥ ꯑꯃꯗꯤ ꯇꯣꯝꯊꯤꯜ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯆꯥꯎꯕꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯁꯧ ꯂꯪꯂꯛꯂꯝꯃꯤ꯫ ꯍꯩ ꯑꯐꯥꯎꯕꯤ, ꯇꯥ ꯇꯍꯩꯕꯤ, ꯅꯪ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ꯫ ꯅꯪꯅ ꯑꯩꯕꯨ ꯐꯨꯈꯩ ꯐꯨꯔꯒ ꯃꯤꯌꯥ ꯃꯥꯡꯗꯅ ꯑꯩꯅ ꯅꯪꯕꯨ ꯐꯨꯕ ꯇꯥꯍꯟꯕ꯫ ꯅꯪ ꯌꯨꯝ ꯑꯁꯤꯗꯅꯦ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ꯫ ꯃꯣꯏꯇꯥ, ꯑꯩ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯌꯥꯝꯅ ꯀꯤꯌꯦ꯫ ꯑꯩꯕꯨ ꯏꯄꯥꯝꯗ ꯊꯤꯟꯕꯤꯔꯣ, ꯑꯩ ꯏꯃꯥꯁꯤ ꯌꯥꯝꯅ ꯀꯤꯌꯦ꯫ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯤ ꯊꯕꯥ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥꯇꯣꯟ, ꯀꯩꯒꯤꯅꯣ ꯏꯃꯥꯇꯣꯟꯅ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ? ꯊꯕꯥꯅ ꯏꯃꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯅꯆꯥ ꯈꯔ ꯋꯥꯔꯧꯖꯩ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯇꯣꯟꯅ ꯊꯕꯥꯗ ꯑꯁꯨꯛ ꯌꯦꯡꯊꯤꯔꯤꯕ? ꯍꯥꯏ, ꯅꯪꯕꯨꯁꯨ ꯅꯇꯨ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯒꯤ ꯆꯦꯟꯊꯛꯇ ꯈꯨꯝꯂꯕꯅꯤꯅꯦ ꯍꯥ? ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯣꯏ ꯑꯅꯤꯅꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ꯫ ꯇꯣꯝꯊꯤꯟ ꯉꯁꯤꯗꯤ ꯁꯥꯎꯅ ꯃꯃꯥꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯔꯦ ꯏꯃꯥꯇꯣꯟ, ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ तान्थोꯛꯄ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯈꯥꯡꯒꯦꯅ ꯁꯨꯝ ꯈꯥꯡꯕꯅꯤ꯫ ꯏꯃꯥꯅꯤ ꯍꯥꯏꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯃꯥꯇꯣꯟꯅ ꯑꯩꯒꯤ ꯊꯕꯥꯗ ꯆꯠꯊꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯁꯦ ꯅꯆꯥꯅ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯊꯤꯟꯅ ꯊꯕꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯊꯕꯥ ꯆꯥꯎꯕꯤꯗ ꯌꯦꯡꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯑꯗꯨ ꯈꯣꯏꯗꯧ ꯊꯤꯠꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯌꯨꯍꯦꯟꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯥꯎꯕꯤ ꯃꯃꯥ ꯃꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕ ꯐꯪꯂꯝꯗꯦ꯫ ꯃꯥ ꯃꯉꯥꯏꯔꯦꯅ ꯃꯨꯛꯂꯝꯕ ꯆꯥꯎꯕꯤꯗꯨ ꯃꯥꯕꯨ ꯉꯝꯕꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯉꯁꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯋꯥ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟꯁꯨ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯊꯕꯥꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯤ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯧꯁꯦ, ꯃꯁꯦ ꯌꯥꯝ ꯊꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ꯫ ꯃꯁꯤ ꯂꯩꯕꯗꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯂꯛꯂꯦ꯫ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯀꯛ ꯏꯟꯁꯤꯟꯕꯗꯒꯤ ꯅꯨꯄꯥꯁꯤꯁꯨ ꯍꯥꯟꯅ ꯅꯠꯇ꯭ꯔꯤ, ꯌꯥꯝ ꯁꯤꯡꯉꯦ ꯍꯧꯖꯤꯛꯇꯤ꯫ ꯉꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯖꯧ ꯍꯥꯏꯕ꯭ꯔꯣ? ꯍꯦꯔꯥ, ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯦ꯫ ꯃꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯕꯗꯤ ꯀꯩꯁꯨꯝ ꯂꯩꯕ ꯋꯥ ꯅꯠꯇꯦ꯫ ꯍꯥꯏ, ꯅꯨꯄꯥꯗꯨꯗꯤꯅꯦ ꯀꯣꯟꯅ ꯇꯧꯁꯤ꯫ ꯃꯔꯨꯗꯤ ꯅꯨꯄꯤꯗꯨꯅꯤ꯫ ꯉꯁꯤ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯃꯥꯅ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯆꯤꯡꯌꯥꯒꯤ ꯃꯤ ꯆꯠꯅꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯕꯨ ꯐꯥꯔꯒ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯊꯣꯛꯎ꯫ ꯍꯣꯏ ꯏꯃꯥ,
ꯃꯍꯥꯒꯝꯕꯤ ꯄꯤꯠ ꯂꯥꯎꯕ ꯑꯃ ꯂꯣꯏꯁꯤꯟꯕꯗꯤ ꯀꯩꯁꯨꯝ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯍꯩꯁ ꯏꯆꯥ ꯊꯕꯥꯗꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯇꯥꯔꯦ ꯑꯩ ꯇꯣꯝꯊꯤꯟꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯈꯤꯒꯦ ꯑꯁꯤ ꯈꯟꯅ ꯅꯨꯄꯤ ꯑꯗꯨ ꯇꯣꯝꯊꯤꯟꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕ ꯑꯗꯨ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯩ ꯃꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯕꯥꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯂꯥꯛꯑꯦꯅꯦ ꯁꯤꯗꯤ ꯑꯁꯤꯒꯤ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯂꯨꯝꯃꯒ ꯂꯩꯔꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯌꯨꯍꯦꯟꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯍꯦꯟꯕꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯌꯨꯍꯦꯟꯕꯅ ꯊꯕꯥꯕꯨ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯂꯛꯂꯝꯃꯤ ꯊꯕꯥ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯊꯔꯛꯂꯝꯃꯤ ꯌꯨꯍꯦꯟꯕ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯃꯨꯛꯀꯁꯨ ꯎꯇꯨꯞ ꯑꯗꯨꯅ ꯊꯕꯥꯗ ꯊꯣꯝꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯇꯣꯝꯊꯤꯟꯅ ꯌꯨꯍꯦꯟꯕꯕꯨ ꯀꯥꯎꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯔꯤꯕ ꯊꯕꯥꯕꯨ ꯀꯧꯖꯔꯝꯃꯤ ꯊꯕꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯊꯕꯥ ꯑꯩ ꯂꯥꯛꯏꯁꯦ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯅ ꯊꯕꯥꯕꯨ ꯀꯧꯔꯤꯉꯩ ꯌꯨꯍꯦꯟꯕꯅ ꯇꯣꯝꯊꯤꯟꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛ ꯎꯇꯨꯞꯅ ꯊꯣꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕꯤꯕ ꯇꯥꯔꯦ ꯅꯇꯩ ꯅꯅꯥꯎ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣꯅꯦ ꯑꯗꯣ ꯅꯪꯅ ꯁꯤꯗ꯭ꯔꯤꯉꯩ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ ꯅꯪꯒꯤ ꯅꯄꯥꯗꯣ ꯃꯉꯛꯅꯔꯒ ꯁꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯠꯄꯅꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯄꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯑꯣꯏꯍꯧꯅꯕ ꯑꯩꯒꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯄꯥꯗ ꯂꯨꯍꯣꯡꯈꯤꯕꯁꯨ ꯂꯟ ꯊꯨꯝ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯔꯤꯕꯁꯤꯁꯨ ꯂꯟ ꯊꯨꯝ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯆꯠꯂꯣꯅꯦꯀꯣ ꯂꯥꯏꯔꯤꯛꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣꯅꯦ ꯑꯁꯤ ꯍꯥꯏꯅ ꯈꯥꯛꯅ ꯅꯣꯛꯂꯤ ꯇꯣꯝꯊꯤꯟ ꯌꯨꯍꯦꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯑꯗꯨ ꯏꯃꯨ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯇꯣꯝꯊꯤꯟꯅ ꯌꯨꯍꯦꯟꯕꯕꯨ ꯐꯨꯊꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯅ ꯌꯨꯍꯦꯟꯕꯕꯨ ꯐꯨꯔꯤꯉꯩ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯟꯖꯥ ꯈꯔ ꯄꯨꯗꯨꯅ ꯇꯣꯝꯊꯤꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯈꯔꯅ ꯊꯕꯥꯕꯨ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ ꯇꯣꯝꯊꯤꯟꯕꯨ ꯈꯥꯝꯇꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝꯗ ꯇꯤꯟꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯌꯨꯍꯦꯟꯕꯁꯨ ꯌꯥꯎꯔꯝꯃꯤ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯎꯕꯤ ꯅꯪꯅ ꯆꯠꯊꯔꯝꯂꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗꯒꯤ तांथोꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯦ ꯑꯗꯨꯅ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥ ꯌꯨꯍꯦꯟꯕ ꯍꯌꯦꯡꯃꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯨꯒꯗꯕ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯆꯥꯎꯕꯤ ꯅꯪꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯅꯔꯥꯜꯁꯤ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯒꯅꯤ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒꯅ ꯇꯣꯝꯊꯤꯟꯗ ꯑꯣꯏꯅ ꯍꯥꯏꯖꯧ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯅꯪꯅ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯏꯃꯥꯇꯣꯟꯕ ꯉꯥꯛꯄꯤꯕ ꯍꯥꯏꯕꯗꯨꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯄꯣꯛꯄꯤ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯑꯩꯅ ꯏꯃꯥꯇꯣꯟꯕ ꯏꯃꯥꯃꯛꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯂꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯇꯣꯟꯒꯤ ꯑꯊꯤꯕ ꯃꯤꯆꯩ ꯇꯥꯗꯨꯅ ꯆꯥꯎꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯈꯟꯅ ꯏꯃꯥꯇꯣꯟꯒꯤ ꯃꯤꯅꯨꯡꯁꯤꯗꯕꯨ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯊꯕꯥꯒꯤ ꯊꯋꯥꯏ ꯂꯧꯅꯕ ꯑꯣꯏꯅ ꯍꯣꯠꯅꯔꯝꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯄꯥꯕꯨꯕꯨꯁꯨ ꯅꯪꯃꯛꯅ ꯍꯥꯠꯄ ꯑꯣꯏꯔꯝꯕ ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯅꯪꯃꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯨꯛ ꯂꯩꯔꯝꯃꯔꯣꯏ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯥꯂꯦꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯤ ꯆꯥꯎꯕꯤ ꯑꯗꯣ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯎꯕꯤ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯖꯕꯅꯤ ꯅꯪꯅ ꯅꯆꯥ ꯃꯤꯆꯥ ꯌꯨꯝꯂꯩ ꯃꯩꯂꯩ ꯅꯥꯏꯗꯅ ꯅꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯐꯖꯅ ꯅꯥꯀꯣꯟꯕꯤꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯝꯂꯣꯏ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯨꯜ ꯑꯁꯤ ꯍꯌꯦꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ ꯅꯪꯕꯨ ꯀꯣꯛꯇꯨ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕꯣ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯇ ꯈꯨꯟꯖꯥꯁꯤꯡꯅ ꯀꯔꯤ ꯋꯥꯔꯦꯞꯅꯈ꯭ꯔꯒꯦ ꯏꯃꯥꯇꯣꯟ ꯑꯃꯗꯤ ꯌꯨꯍꯦꯟꯕꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ तांथोꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯐꯔꯦ ꯆꯠꯈ꯭ꯔꯁꯅꯨ ꯀꯩꯗꯧꯔꯨꯅꯤ ꯃꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯣꯏꯗꯤ ꯅꯨꯡꯁꯤꯕ ꯌꯥꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯑꯣꯏꯔꯝꯃꯤ
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯕꯥ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫